Tuk tu Maru kung sila ibra isang da. Megi tang hum thok pani na. Haukiba megi tang tara mangadagi ngasi fawbalet na CCIAN forum na lamdam sida thoiba conflicts na sohal labar praja sing amadi chingkhong da khulngak liba khunja singi mafam da chana thaknaba hidak langthak amadi sel gi tingbang tana tana koina blood donation camps kya amadi social service camps kya pangtok tuna la inga sisu makha sathar poina koina khurai gi kongpal ningthobung lekai da leiba khoi inaw hijam Shangkar na June gi tarik 32 ga 30 gi lona banung dang da khamin lokta khulngak lingai da kukila lobusing na ambush torpodagi masada nongmei Maru madi bomb gi splinter kun hena panduna ngasi fawba chatpangam dana leiri hariba splinter sing ngasi su lokthokri aduna doctor sing na takpi bada magi anabase Manipur gi wang bada pubiraga laing bidraga di inaugi hakchangda life threatening oiba complications me amama lakpi ai na takpi bada koi CCIAN forum ngasi inaugi famda sel gi tingbang khra dorsu pangjegen laksabani aduga sarkarna su hawjiki irang sida soklaba praja singda pangbigani haina lauthokpi gi basen from to khra thuna yaragadi inausina masala yeng jabada sijina ba pangbiyu haina koina nolukna request tawjari aduga akoina ngasi haijening badi inausigi asokpana base mayamna ikhan khangdabugum tawbi base nuaite aduna mayamna yaragadi angam mating pangbiyu inausigi thawai kanbigi damakta aduga akoina ngasi haining badi India haiba country se military prowess yam leiba amadi intelligence wing haining alitana lingba country amani haiba country se leiba Manipur ma piklaba state ta tholiba hojiki irang se kanana horakpano kadai degi horakpano duga kaidobugi horakpano haiba se intelligence department di akuppa macha khaina leiba information kya amale ramgani adubu information singse leiragadi akoi irang se lotion biu aduga irang se nakoina na puthokpiganu aduga haiba sarkarna delete acts sanabiganu short lived together politics tobiganu akoi tholiba conflict siga koi Manipur gi history ga yamna mari leini aduna India da leiba intellectuals mayam adigi scholars mayam amadi prominent personalities mayam na Manipur gi history sam kum naina biu history achumudu khangbiu khangaba matungda atopa khangdaba praja singda amuk enlighten to biu aduga akoina haijening badi imung achauba amada masaya popa imung amada angang sing am toina khanaba haibasi di mahusani khanari bangang sing sina so mama pa demands mayam ama toba haibase angang singi right ni adubu angang singa bukhaliver demand se achumba demand la reasonable oba demand la tabra haibase mama pa singna khangpham thoi aduga demand se amuk imthang nabana imung kaina ba torpa demand la haibase so amuk tang kum thijan biu angang sing lam henba haibe inda bangang di mama pa na amuk tang matam chana strictly what team ba haibase mama pa gi lohum thukpa akhwai dagi luba thodang ne na khanji thodang lobiu adu akoina robi haijening madi akoi gi ikai khumnaraba akoi country gi prime minister Narendra Modi ji na akoi Manipur gi crisis gi matang da handak core issues me amana thai biram laga mahakna yam selected oba incident amada mahakna magi pen da sauning ba phongtok ki bedo akoi nuai jude akoi incident to condemn to je adu akoina PM dagi pamjabadi mahakna akoi gi Manipur gi issues me amse naina biram matungda akoi gi Manipur da santi purna kari steps lokotpa amadi akoi gi damta pipeline da kari thambi ba habse phongtok pi ba aduga khanari ba jati ani gi murakta thimjin wahi ke haibi ba aduga 2000 years of history as an independent kingdom una lairam loba Manipur kumba lamgi praja singna Manipur kai gadra haina pakhachaba nungnang jabase mahakna Manipur kai ro hena koi assurance pi ba koina pamjabani pibam su thoi aduga thengna koina adum be assurance to pibi hoina ngaijeri aduga ngasi bu mu Manipur se hanai tangdulita ba ing chingna panba ama na manusina ba madi operation pinabalam do hen bi hoina koina mu media gi khutang te singjeri ai isa nupa ji khanbada nungdi nungaitre habadi mana jangjel river lanje hajik su makhata na maje lanje tum yawningi adum chatningi maje adagi phaibak chaw Manipur gi irang thokung mafamdani mana kanna chatningi je mai masaji nabaji da mai makhongje nabaji da maje chatpaje nongmei Maru du lauthok pidramina ma chatpaje ngamdramina maje wakhanje nungaitre maje aina aisu khoi mapuk chatninga ga moidi kawai chatningoi wakhanji yengo ado mayamna kitang kan tawbiraba nungsibiraga di magi makhong ji lei potsi kitang lauthokpiraba mayam changna lauthokminaraga amtang di lanje khoi punnam tang thengnamina je haibagi wakhanje aingonda leije iyambagi motta